NPP की नेशनल प्रेसिडेंट कॉनराड संगमा उनदुना मणिपुर की चुंगसिनबा लाइनागसी मखाताना सौगतकद्रा नत्रगा सौगलोइद्रा हाइबगी फिरेप लौनबा NPP की MLA मरी नसी गुवाहाटी की दमक इम्फाल थादोक्रे NPP की ओइनदी पार्टी की नेशनल प्रेसिडेंट ने लौरकपा वारेप अदुना अरोइबा ओइगनी हौजिकी ओइनदी डिसेंडेंट ग्रुप का चनमिनबगी वाफम लेते हाइरी Political party masen khanaduna leibagi mahutta India gi ahanba COVID free state oina bahan hona kisi haina thangmaiban AC gi MLA TH Joy Kishana thauna leina phongdokre hauzik malem pumada mi binary ba COVID-19 laichada sigi marakta Manipur da hauzik by election pangthokpa haibasi laichada si hena paksana sandohanaba machak ama soidina oigani hari Jiribam gi amna maru oiba lambi ama oiriba JT role asigi oiriba fibamda Jiribam gi local MLA na hauzik fawba midyeng changdaba sigi matangda Jiri miyam na kan mamongda nungnangba phungdorokle COVID-19 na maram moiduna malem gi leibak singda sian ki bapun mamioi masing lak mapan lising mari futare chatret ka humfutara manga sukre hauzik fawda leina asina nahan ki bapun mama singna crorahum lak kun mari lising humfutara taruka chatret ka tara hundo yokre India da su leina asina sian ki bapun mama sing lising maudrani thoi chaniga mauta sukre aduga nahan ki bapun mama singna lak manga lising tarani pan chamanga ga humfutara yokre Manipur da sungarang fawda positive oi bapun mamioi lising mapan chatret ka mautra ma thoi yokre Assam के सिलचर सर्किट हाउस दा हौजिक Assam दा ओरिबा Manipuri लोन के फिबम गी मतंगदा स्टेट अदुगे हेल्थ एंड एजुकेशन मिनिस्टर डॉक्टर हिमंता बिस्वा शर्मा Manipuri लैंग्वेज प्रोटेक्शन कोऑर्डिनेशन कमिटी गी मिहुत सिंगा नसिया खनना उनदुना कुपना खनखरे Matam gi matung ina mi tinba hengalakpa sigi yengduna Imphalis ki kurai thoiding jam leikaida hangani hariba SBI lamlong branch ase October gani suba chayol fawda hambiyu loina ATM su install tawbiyu haina coordinating body kuraina mari lena ba singi puning chingsilakle